ꯃꯌꯥꯝ ꯍꯧꯖꯤꯛ ꯅꯒꯥꯝꯄꯥꯜ ꯁꯥꯏꯅꯤꯀꯣ ꯑꯩ ꯂꯩꯁꯦ ꯑꯩꯁꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯔꯥꯏ ꯊꯤꯔꯕ ꯁꯣꯏꯅꯥꯏꯕ ꯍꯥꯏꯇꯥꯔꯦ ꯅꯒꯥꯝꯄꯥꯜ ꯁꯥꯏꯠꯇꯨꯅꯦ ꯃꯅꯤꯡ ꯇꯪꯕ ꯔꯣꯗ ꯁꯥꯏꯠꯇꯨ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯗ ꯑꯃꯈꯛ ꯆꯠꯂ ꯊꯦꯡꯅꯩꯌꯦꯕ ꯑꯩ ꯂꯝꯕꯤ ꯂꯥꯛꯄꯗ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯉꯝꯕ ꯃꯇꯦꯡꯗ ꯄꯥꯡꯉꯝꯒꯦ ꯇꯧꯕꯅꯤ ꯌꯥꯝꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯁꯤ ꯊꯕꯛ ꯄꯔꯤꯡꯒꯤꯅꯤꯀꯣ ꯆꯠꯄ ꯌꯥꯗ꯭ꯔꯕꯣ ꯄꯣꯠ ꯌꯣꯜꯂꯤꯔꯣ ꯄꯣꯠ ꯌꯣꯜꯂꯤꯔꯒ ꯁꯣꯝ ꯃꯤꯀꯨꯞꯇ ꯉꯥꯏꯈꯣ ꯕ꯭ꯔꯦꯛ ꯐꯥꯎ ꯀꯥꯏꯗꯩꯅꯣ ꯏꯃꯥꯕꯣ ꯀꯥꯏꯗꯩꯅꯣ ꯏꯃꯥꯕꯣ ꯂꯩꯁꯥꯕꯤꯔꯣ ꯑꯣ ꯑꯗꯨ ꯏꯆꯦ ꯍꯥꯏꯔꯒꯦ ꯏꯆꯦ ꯍꯥꯏꯔꯒꯦꯕ ꯂꯩꯁꯥꯕꯤ ꯑꯣꯏꯗꯤ ꯀꯥꯏꯗꯩꯅꯣꯕ ꯕꯦꯝꯕꯦꯝ ꯀꯧꯋꯦꯕ ꯑꯣ ꯁꯤ ꯄꯣꯠ ꯌꯣꯜꯂꯤꯔꯕ ꯂꯩꯔꯨꯏꯔꯕ ꯑꯣ ꯑꯗꯣ ꯑꯩꯁꯨ ꯁꯨꯝ ꯂꯝꯕꯤ ꯂꯥꯛꯄꯗꯅꯦ ꯊꯦꯡꯅ ꯎꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇ ꯆꯪꯉꯛꯏꯅꯦꯕꯀꯣ ꯑꯗꯣ ꯌꯥꯝꯗꯦ ꯑꯩ ꯑꯉꯝꯕ ꯈꯤꯇꯪ ꯄꯤꯔꯝꯒꯦ ꯁꯤꯗ ꯀꯩꯅꯣꯝ ꯆꯥꯎꯀꯣ ꯁꯦ ꯀꯥꯏ ꯖꯒꯥꯗꯩꯅꯦꯕ ꯑꯣ ꯃꯤꯡꯅ ꯕꯦꯝꯕꯦꯝ ꯀꯧꯋꯦꯕ ꯑꯣ ꯑꯗꯨꯅ ꯀꯩꯅꯣꯝ ꯆꯥꯎꯀꯣ ꯉꯁꯥꯏ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦ ꯑꯩꯅ ꯅꯨꯡꯉꯥꯏꯇꯗꯅ ꯆꯪꯉꯛꯏꯅꯦ ꯑꯣ ꯌꯥꯔꯦ ꯒꯥꯔꯤ ꯂꯥꯛꯑꯦ ꯇꯞꯅ ꯊꯧꯕꯤꯔꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯑꯩꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤꯀꯣ ꯏꯇꯥꯎꯒꯤ ꯆꯥꯗꯤ ꯀꯌꯥꯝ ꯌꯥꯎꯔꯤꯒꯦ ꯌꯥꯝꯗ꯭ꯔꯕꯕ 10 ꯉꯥꯏꯔꯦꯕ 10ꯇꯣ ꯂꯣꯏ ꯄꯤꯔꯣ ꯑꯩ ꯄꯩꯁꯥ ꯄꯤꯒꯦ ꯂꯣꯏ ꯍꯩꯔꯣ ꯀꯥꯏꯗꯩ ꯍꯧꯒꯦ ꯀꯥꯏꯗꯩ ꯍꯧꯔꯣ ꯑꯁ ꯑꯩ ꯉꯁꯥꯏ ꯊꯦꯡꯅꯗꯦꯅꯦ ꯊꯦꯡꯅꯔꯗꯤ ꯉꯁꯥꯏ ꯊꯤꯕꯅꯦ ꯀꯩ ꯂꯝꯗꯩꯅꯣ ꯏꯇꯥꯎꯕꯣ ꯑꯃꯨꯛꯇ ꯑꯩꯅ ꯄꯩꯁꯥ ꯂꯣꯏ ꯄꯤꯒꯦꯀꯣ ꯑꯗꯣ ꯂꯣꯏ ꯑꯝꯇ ꯄꯤꯁꯦ ꯁꯥꯏ ꯃꯇꯥꯏꯗꯩ ꯍꯧꯔꯛꯑꯒꯦꯔꯥ ꯐꯔꯛ ꯌꯦꯡꯉꯣ ꯁꯤꯗꯩ ꯍꯧꯔꯛꯑꯣꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯩꯅꯤ ꯏꯇꯥꯎꯒꯤꯗꯩ ꯆꯥꯁꯦ ꯑꯩꯅ ꯂꯩꯔꯒ ꯑꯩꯈꯣই ꯏꯃꯥꯁꯤꯡꯁꯤꯗ ꯄꯤꯊꯛꯀꯦ ꯉꯁꯥꯏꯒꯩ ꯊꯦꯡꯅꯗꯦ ꯀꯥꯏ ꯀꯣꯝ ꯆꯪꯉꯨꯒꯦꯕ ꯑꯩ ꯃꯈꯥ ꯀꯩꯊꯦꯜꯗꯩ ꯔꯥꯎꯟ ꯑꯗꯨꯝ ꯆꯠꯄꯅꯤꯅ ꯑꯣ ꯑꯝꯇ ꯑꯩ ꯉꯁꯥꯏꯗ ꯆꯥ ꯐꯖꯅ ꯑꯝꯇ ꯄꯔꯦꯡꯒ ꯄꯤꯊꯛꯀꯦ ꯇꯧꯕꯅꯦ ꯑꯗꯣ ꯑꯝꯇ ꯊꯦꯡꯅꯗꯕ ꯑꯩ ꯉꯥꯏꯕꯅꯤꯀꯣ ꯃꯌꯥꯝꯗꯤ ꯆꯥꯅꯤ ꯍꯣꯏ ꯑꯗꯨꯅ ꯀꯣꯟꯅꯕꯈꯩ ꯇꯧꯔꯁꯤꯀꯣ ꯈꯔꯗꯤ ꯌꯥꯎꯔꯤꯕ ꯈꯔ ꯌꯥꯎꯔꯤꯌꯦ ꯑꯗꯨ ꯍꯥꯟꯅ ꯌꯦꯜꯂꯛꯑꯣ ꯁꯣꯝꯗꯩ ꯂꯥꯛꯑꯣ ꯑꯩꯁꯨ ꯄꯥꯏꯔꯛꯀꯦ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯏꯇꯥꯎꯒꯤ ꯆꯥꯁꯦ ꯑꯩ ꯂꯧꯔꯤꯅꯤꯀꯣ ꯁꯨꯝ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯥꯁꯤꯡꯗꯒꯤ ꯏꯇꯣ ꯄꯥꯏꯕꯤ ꯑꯩꯅ ꯉꯝꯃꯤꯅꯤꯀꯣ ꯉꯁꯤꯗꯤ ꯑꯩꯅ ꯄꯤꯊꯛꯏꯅꯤꯀꯣ ꯏꯃꯥꯁꯤꯡꯗ ꯂꯧ ꯄꯥꯏꯌꯨ ꯑꯩꯅ ꯉꯁꯤꯗꯤ ꯑꯣꯐꯔ ꯇꯧꯔꯤꯅꯦ ꯏꯃꯥꯁꯤꯡꯒꯤ ꯆꯥ ꯑꯝꯇ ꯄꯥꯏꯕꯤꯌꯨ ꯏꯇꯩꯃ ꯆꯥ ꯇꯣ ꯆꯥ ꯑꯝꯇ ꯄꯥꯏꯌꯣ ꯑꯣ ꯁꯤ ꯏꯃꯥꯗ ꯑꯝꯇ ꯄꯤꯌꯨꯁꯦ ꯄꯩꯁꯥ ꯑꯩꯅ ꯄꯤꯔꯕꯅꯤ ꯊꯛꯑꯣ ꯊꯛꯑꯣ ꯄꯥꯏꯌꯣ ꯑꯣ ꯁꯣꯝꯗ ꯑꯃꯨꯛ ꯂꯥꯛꯑꯣ ꯍꯥꯏꯌꯨ ꯑꯁ ꯄꯥꯏꯌꯣ ꯆꯥꯗꯣ ꯑꯩꯅ ꯑꯣꯐꯔꯗ ꯄꯤꯔꯕꯅꯤ ꯊꯛꯑꯣ ꯌꯥꯝꯗ꯭ꯔꯤꯀꯣ ꯌꯥꯝꯃꯁꯨ ꯌꯥꯝꯗ꯭ꯔꯁꯨ ꯅꯨꯡꯗꯥꯡ ꯑꯩꯈꯣꯏꯁꯤꯗ ꯆꯥ ꯑꯁꯥꯕ ꯑꯩꯅ ꯄꯤꯔꯕꯅꯦ ꯊꯛꯑꯣ ꯑꯩꯅ ꯃꯌꯥꯝꯒꯤ ꯑꯣꯐꯔ ꯇꯧꯔꯤꯅꯦ ꯉꯁꯤꯗꯤ ꯊꯛꯑꯣ ꯏꯃꯥ ꯊꯛꯑꯣ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯃꯌꯥꯝꯒꯤ ꯑꯣꯐꯔ ꯇꯧꯔꯤꯅꯦ ꯉꯁꯤꯗꯤ ꯇꯦꯛꯁꯦ ꯂꯩꯔꯗꯤ ꯃꯁꯤꯡ ꯊꯤꯌꯨꯀꯣ ꯍꯥꯏꯐꯦꯠ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯁꯨ ꯌꯧꯁꯜꯂꯛꯑꯕꯅꯤꯅ ꯃꯤꯁꯨ ꯆꯤꯜꯂꯦ ꯃꯝꯁꯤꯜꯂꯛꯀꯗꯣꯔꯦ ꯈꯔ ꯃꯝꯕ ꯍꯧꯔꯦ ꯊꯧꯕꯥꯜ ꯀꯥꯏ ꯖꯒꯥꯗꯩꯅꯣ ꯊꯧꯕꯥꯜ ꯂꯩꯁꯥꯡꯊꯦꯝ ꯈꯨꯡꯒꯪ ꯑꯣ ꯂꯩꯁꯥꯡꯊꯦꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯂꯥꯛꯄ꯭ꯔꯣ ꯁꯤꯗ ꯄꯣꯠ ꯁꯪꯕꯒꯤ ꯂꯩꯕꯅꯦ ꯑꯣ ꯑꯗꯣ ꯆꯥꯁꯨ ꯑꯗꯨꯝ ꯌꯣꯟꯕ ꯑꯣ ꯄꯤꯔꯣ ꯄꯔꯦꯡ ꯌꯥꯅ ꯄꯤꯔꯣ ꯑꯣ ꯑꯩꯅ ꯑꯣꯐꯔ ꯇꯧꯔꯤꯅꯤꯀꯣ ꯏꯪꯕꯁꯤꯗ ꯆꯥꯊꯛ ꯐꯗꯅꯕ ꯁꯤ ꯃꯌꯥꯝꯁꯨ ꯂꯩ
payo ama payo. Ima hoy di kay lamday no. Wam kun no. Oh. Dam piyo. Hayo ka di. Oh ima sa amta payo ay na ngam ba ni. Ay na mayam le pi thake no si na si di. Si le piyo si ima si le piyo. Sa ama payo. Ay na pi na ba ni. Payo. Pa thâu ba. Thâu anh mà. Ai đồng chí nó lấy pi. Thắc đi à. Ô thâu pi chứ. Chơi pi chứ. Anh tàu ra bên đây thâu. Ô sang ngang đi ông kìa. Chơi sa thâu. Anh qua ôm mệt thế này. Anh là pi ra bên đây, offer tao ini. Ada ni kuasa apa ni hai je dah. Sini mana pi sih. Si, ai nya masih di mas gi lu si na offer tau ge na. Tum lagi hal ni ta pi je. Ngai ti moi hal ni. Saat. Si. Yang di ngamba sirani ko. Sapoti yaw dre. Cek. Chị sao thâu chứ anh là offer tàu ini nung sipai kasi gini ima jadi offer tàu gini na asli lagi hal ni jadi tapi nang kanja lo karakter kanya kadang ta to ima kena krom gini khang deh lah jadi tekal asli hal ni tapi ai do kani ai juga lek ko oh bapak ni chat aku ai na offer tàu ini kasi di bayar gi chat thâu Cây lâm đấy nó bảo bao vô. Cô đi phải thông kia mà. Và đi. Ở đi xa thật biêu cơ. Đó chị mà cả tổ. Vào giảm tới bao nhiêu? Thôi anh à, xin đi ở phát tôi đi mà gì kì. Anh này, mai nụ xì nó bị thấy ní đi. Mà đi con đi là không được ngay đi. Anh đi lâu được vậy. Anh nè, cái tao ra bên đây offer tôi đi mà gì kì, thâu. Mari. Aduh, amu ke tak calo. Wah, tu napa? Asa po yo dia mo tak calo. Thâu. Cai luai lah pak. Yang ada teraga tawas. Kang ambil je. Sa je yaup selakre luai deh. Mesti tu cuci seliko pai. Ama kon lagi ni. Kon lagi drama mana? Ama ka? Ai nó phát đồ này imagine gì nó xí thế nè. Imagine cái chắc đây nó. Thôi bây giờ. Jangan gini tre. Jangan tepak. Mu saya di thakra ba. Đây đó. Sao ta bay anh là offer tôi này imagine cái gì đi. Thôi. Anh imagine bi nó xí thế nè. Aduh ama kon hari bayang ni hanji. The ma the. Dia computer ada tu. Pare. Adi di jam ngai deh, yang gitu deh. Habis ke atas deh paro. Septang bisa lagi.
Sampai Adri, sa video sampai Adri. จากคุณจากคุณบางงามนี่ก็ต้อง Ah, เอาดูจากคุณนี้ตอนนี้ต้องดูดีกว่าบางงามนะ tadi teng bio pak ko. Oh lah ya ya cok cok. Kita seleksi tu pai chasing tu pai. Manzil ya. Kita ngambat saya belum ada. Mari kita ngambat sa pitak pa ni ko. Tengah ko ito wam tengah lagi. sabon. Okay. Si Bayo. Si ai nak ngam bai tao cái pi bên ko xin à. Ai mo thấy tiếng tao thiền là gì cô. Mỗi cây lầm đi rồi tụi nó. Ai mi ko la len đây ni. Mẹ có làm Sum ai je social media to kan ya. Mayang gi ngam bai helping ma sam sa to ni ba ko. Ai yang kan na chong ma tin pi bi ngam dia ko. Ado sum nusin apa cái tam tadi ko. Bai ba oh. Pare yang di daw chalu ro. Okay. Thank you tao. Oh ya ya. Yang ngaji tao. Okay. Okay.